ꯃꯃꯥ ꯃꯄꯥꯁꯤꯡꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯕ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯃꯇꯤꯛ ꯆꯥꯔꯛꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯕꯨ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯊꯝꯕꯒꯤ ꯆꯠꯅꯕꯤ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯝꯂꯥꯏꯒꯤ MLA KH ꯏꯕꯣꯝꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯑꯄꯨꯟꯕ ꯅꯤꯡꯁꯤꯡ ꯃꯔꯨꯞ ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏꯅ ꯁꯤꯟꯗꯨꯅ ꯑꯅꯤꯁꯨꯕ ꯁꯦꯅꯤꯌꯔ ꯁꯤꯇꯤꯖꯦꯟꯁꯤꯡꯗ ꯀꯠꯆꯕ ꯅꯤꯡꯊꯝ ꯈꯨꯗꯣꯜ ꯇꯝꯕꯒꯤ ꯊꯧꯔꯝ ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄꯗ ꯁꯔꯨꯛ ꯌꯥꯔꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯑꯄꯨꯟꯕ ꯅꯤꯡꯁꯤꯡ ꯃꯔꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯅꯁꯝ ꯊꯣꯏꯕꯤ, ꯅꯨꯡꯒꯣꯏ ꯑꯋꯥꯡ ꯂꯩꯀꯥꯏ ꯗꯦꯕꯂꯞꯃꯦꯟꯠ ꯀꯝꯃꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯈꯨꯟꯖꯥꯃꯌꯨꯝ ꯏꯅꯥꯎꯆꯥ ꯋꯤꯃꯦꯟ ꯗꯦꯕꯂꯞꯃꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟ ꯅꯨꯡꯒꯣꯏꯒꯤ S ꯃꯤꯀꯣꯏꯅꯆꯤꯡꯕꯅ ꯄ꯭ꯔꯦꯁꯤꯗꯤꯌꯝ ꯃꯦꯝꯕꯔꯁꯤꯡ ꯑꯣꯏꯈꯤ꯫ ꯊꯧꯔꯝꯁꯤꯗ MLAꯅ ꯂꯨꯆꯤꯡꯗꯨꯅ ꯅꯨꯄꯤ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕꯤ ꯏꯃꯥꯁꯤꯡꯒꯤ ꯃꯐꯝꯗ ꯍꯩ ꯂꯩ ꯀꯠꯈꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ L ꯕꯣꯌꯥꯏꯅ ꯊꯧꯔꯝꯁꯤꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯣꯜ ꯄꯤꯔꯗꯨꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯗ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯊꯝꯂꯝꯕ ꯊꯛꯁꯤ ꯈꯥꯁꯤ ꯍꯟꯊꯔꯛꯄ, ꯆꯤꯟꯖꯥꯛ ꯃꯣꯠꯂꯛꯄꯁꯤꯡꯗꯒꯤ ꯀꯜꯍꯧꯅꯕ ꯑꯃꯗꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯔꯨꯞ ꯑꯁꯤ ꯁꯦꯝꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗ ꯅꯤꯡꯊꯝ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯔꯦꯜꯁꯤꯡ ꯃꯣꯠꯄ ꯍꯦꯟꯒꯠꯂꯛꯂꯤ, ꯂꯩꯅꯥ ꯃꯌꯥꯝ ꯄꯣꯛꯂꯛꯄ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯟꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯈꯔꯗ ꯃꯤꯑꯣꯏꯕꯗ ꯎꯟꯁꯥꯒꯤ ꯂꯩꯅꯥ ꯑꯃꯁꯨꯡ ꯏꯁꯤꯡꯗꯒꯤ ꯊꯣꯛꯄ ꯑꯇꯩ ꯂꯩꯅꯥꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄ ꯌꯥꯔꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯅ ꯆꯍꯤ ꯃꯉꯥ ꯂꯩꯔꯒ ꯐꯣꯡꯕ ꯔꯤꯚꯔ ꯁ꯭ꯇ꯭ꯔꯦꯆꯦꯁ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯋꯥꯇꯔ ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯋꯥꯏꯁ ꯑꯦꯟড ꯄ꯭ꯔꯥꯏꯑꯣꯔꯤꯇꯤ ꯋꯥꯏꯁꯇ ꯃꯅꯤꯄꯨꯔꯒꯤ ꯄꯣꯂꯨꯇꯦꯗ ꯔꯤꯚꯔ ꯁ꯭ꯇ꯭ꯔꯦꯆꯇ 2018ꯗꯒꯤ 2018ꯗ ꯂꯩꯔꯝꯕ ꯇꯨꯔꯦꯜ 9ꯗꯒꯤ 2022ꯒꯤ ꯔꯤꯄꯣꯔꯠꯇ ꯇꯨꯔꯦꯜ 19ꯗ ꯍꯦꯟꯒꯠꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯀꯌꯥꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯦ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯐꯪꯕꯗꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯂꯩꯕ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜ ꯈꯔꯒꯤ ꯐꯤꯚꯝ ꯍꯛꯊꯦꯡꯅꯅ ꯆꯠꯇꯨꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯇꯨꯔꯦꯜ ꯈꯣꯡꯕꯥꯟ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯐꯠꯇꯕ ꯑꯃꯣꯠ ꯑꯀꯥꯏ ꯊꯥꯗꯕ ꯂꯪꯊꯕ ꯃꯐꯝ ꯀꯌꯥꯁꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯀꯣꯡꯕ ꯇꯨꯔꯦꯜ, ꯏꯔꯤꯜ ꯇꯨꯔꯦꯜꯒꯤ ꯈꯣꯡꯕꯥꯜ ꯑꯃꯁꯨꯡ ꯈꯣꯡꯅꯨꯡ ꯃꯅꯨꯡꯗ ꯌꯨꯝꯗꯒꯤ ꯊꯣꯔꯛꯄ ꯑꯥꯎꯠꯂꯦꯠ ꯊꯥꯗꯕ, ꯑꯃꯣꯠ ꯑꯀꯥꯏ ꯊꯥꯗꯕ ꯃꯐꯝ ꯀꯌꯥ ꯊꯦꯡꯅꯈꯤ꯫ ꯅꯤꯡꯊꯝꯊꯥ ꯃꯇꯝ ꯑꯣꯏꯔꯛꯄꯒꯤ ꯅꯣꯡ ꯆꯨꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯨ ꯌꯥꯝꯅ ꯍꯟꯊꯅ ꯂꯩꯕꯒ ꯂꯣꯏꯅꯅ ꯃꯤꯅꯨꯊꯣꯡ ꯄꯔꯤꯡꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯇꯨꯔꯦꯜꯗ ꯏꯔꯨꯖꯁꯤꯟꯕ, ꯒꯥꯔꯤ ꯆꯥꯝꯁꯤꯟꯕꯅꯆꯤꯡꯕ ꯀꯌꯥ ꯇꯧꯕꯁꯨ ꯊꯦꯡꯅꯈꯤ꯫ ꯅꯝꯕꯨꯜ ꯇꯨꯔꯦꯜ ꯔꯤꯖꯨꯚꯦꯅꯦꯁꯟꯒꯤ ꯏꯔꯣꯏꯁꯦꯝꯕꯗꯒꯤ ꯍꯩꯔꯥꯡꯒꯣꯏ ꯊꯣꯡ ꯐꯥꯎꯕꯒꯤ ꯁꯔꯨꯛ ꯅꯠꯇꯕ ꯑꯇꯩ ꯃꯐꯝ ꯈꯔꯗ ꯐꯠꯇ ꯍꯥꯎꯊꯤ ꯊꯥꯗꯕ, ꯌꯨꯝꯒꯤ ꯑꯥꯎꯠꯂꯦꯠꯀꯤ ꯃꯍꯤ ꯃꯅꯥꯏ ꯊꯥꯗꯕ ꯃꯐꯝꯁꯤꯡꯁꯨ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯃꯗ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯏꯔꯨꯖꯕ, ꯐꯤꯁꯨ ꯐꯤꯖꯥꯝ ꯑꯃꯁꯨꯡ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯇꯧꯅꯔꯝꯕ ꯃꯐꯝ ꯀꯌꯥ ꯍꯧꯖꯤꯛ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯗꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯇꯧꯅꯗ꯭ꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯅ ꯏꯔꯨꯖꯔꯨꯕ ꯃꯇꯝꯗ ꯍꯛꯆꯥꯡꯗ ꯐꯨꯔꯤ ꯊꯨꯡꯕ ꯌꯥꯎꯅ ꯏꯁꯤꯡꯗꯒꯤ ꯊꯣꯛꯄ ꯂꯩꯅꯥ ꯃꯈꯜ ꯀꯌꯥ ꯊꯣꯛꯍꯜꯂꯛꯄꯗꯒꯤ ꯇꯧꯅꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯁꯤꯖꯤꯟꯅꯔꯝꯕ ꯀꯣꯡꯄꯥꯜꯗꯒꯤ ꯃꯨꯇꯨꯝ ꯆꯥꯎꯕ ꯀꯧꯕ ꯃꯁꯥꯒꯤ ꯆꯍꯤ 85ꯔꯣꯝ ꯁꯨꯔꯕ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10-15ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯏꯔꯨꯖꯕ, ꯐꯤꯁꯨ ꯐꯤꯖꯥꯝ ꯑꯃꯁꯨꯡ ꯀꯣꯜ ꯂꯤꯛ ꯐꯦꯡꯂꯒ ꯆꯥꯝꯕꯅꯆꯤꯡꯕ ꯇꯧꯅꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯂꯨꯔꯝꯃꯤ ꯑꯃꯗꯤ ꯏꯔꯨꯖꯕꯗ ꯍꯛꯆꯥꯡꯗ ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯣꯡꯕ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯣꯠꯂꯦ ꯃꯗꯨꯗꯤ ꯍꯛꯆꯥꯡꯗ ꯊꯦꯡꯕꯗ ꯐꯨꯔꯤ ꯐꯨꯔꯥꯡ ꯊꯨꯡꯕꯅ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯏꯝꯐꯥꯜ ꯃꯅꯨꯡ ꯄꯥꯠꯁꯣꯏ AC, ꯀꯩꯁꯥꯝꯊꯣꯡ AC, ꯁꯒꯣꯜꯕꯟ AC, ꯅꯥꯎꯔꯦꯝ ꯄꯥꯈꯪꯂꯥꯛꯄ AC, ꯋꯥꯡꯒꯣꯏ AC ꯑꯃꯁꯨꯡ ꯅꯝꯕꯣꯜ ACꯒꯤ ꯃꯐꯝ ꯀꯌꯥ ꯐꯥꯎꯔꯤꯕ ꯋꯥꯏꯁꯦꯜ ꯃꯔꯤꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯝꯕꯣꯜ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯈꯥ ꯁꯟꯖꯦꯟꯕꯝꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯏꯔꯨꯖꯕ, ꯐꯤꯁꯨ ꯐꯤꯖꯥꯝ ꯑꯃꯁꯨꯡ ꯀꯣꯜ ꯂꯤꯛ ꯐꯦꯡꯕꯒꯤ ꯆꯥꯝꯕꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤ ꯍꯥꯏꯔꯤ꯫ BSFꯇ IGꯒꯤ ꯐꯝ ꯄꯨꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯒꯤ ꯗꯥꯛꯇꯔ ꯔꯟꯕꯤꯔꯅ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯥꯔꯝ ꯄꯨꯂꯤꯁ ꯐꯣꯔꯁ CAPFꯀꯤ ꯃꯔꯛꯇ ꯃꯦꯗꯤꯀꯦꯜꯗꯒꯤ ꯆꯪꯂꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯖꯦꯅꯔꯦꯜ IGꯒꯤ ꯐꯝ ꯄꯨꯕ ꯑꯍꯥꯟꯕ ꯃꯅꯤꯄꯨꯔꯤ ꯗꯥꯛꯇꯔ ꯁꯅꯁꯝ ꯔꯟꯕꯤꯔ ꯁꯤꯡꯅ ꯑꯣꯏꯔꯦ꯫ ꯏꯝꯐꯥꯜꯒꯤ ꯎꯔꯤꯄꯣꯛ ꯍꯥꯎꯕꯝ ꯗꯤꯋꯥꯟ ꯂꯩꯀꯥꯏꯗꯒꯤ ꯗꯥꯛꯇꯔ ꯁꯅꯁꯝ ꯔꯟꯕꯤꯔꯕꯨ ꯕꯣꯔꯗꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ BSFꯀꯤ IGꯒꯤ ꯐꯝꯗ ꯀꯥꯕꯒꯤ ꯋꯥꯐꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯍꯥꯟ ꯗꯤꯜꯂꯤꯗ ꯂꯩꯕ BSFꯀꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯃꯦꯗꯤꯀꯦꯜ ꯗꯥꯏꯔꯦꯛꯇꯔꯒꯤ ꯀꯃꯥꯟꯗꯦꯟꯠ ꯄꯥꯔꯁꯅꯦꯜꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯔꯗꯔꯗꯨꯒꯤ ꯃꯇꯨꯡꯏꯟꯅ ꯗꯥꯛꯇꯔ ꯔꯟꯕꯤꯔ ꯃꯤꯖꯣꯔꯥꯝꯒꯤ ꯑꯥꯏꯖꯣꯜꯗ BSFꯀꯤ ꯁꯦꯛꯇꯔ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯂꯩꯕ ꯀꯝꯄꯣꯖꯤꯠ ꯍꯣꯁꯄꯤꯇꯥꯜꯗ IG ꯃꯦꯗꯤꯀꯦꯜꯒꯤ ꯊꯧ ꯄꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯄꯥꯔꯁꯅꯦꯜꯁꯤꯡꯒꯤ ꯑꯅꯥ ꯂꯥꯌꯦꯡ ꯑꯃꯗꯤ ꯍꯛꯁꯦꯜ ꯐꯅ ꯂꯩꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯂꯥꯛꯄ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯏꯆꯝ ꯆꯝꯕ ꯂꯧꯎ ꯁꯤꯡꯎꯕ ꯏꯃꯨꯡ ꯑꯃꯗꯒꯤ ꯍꯧꯔꯛꯈꯤꯕ ꯗꯥꯛꯇꯔ ꯔꯟꯕꯤꯔꯅ IGꯒꯤ ꯊꯥꯛ ꯌꯧꯔꯛꯄ ꯑꯁꯤ ꯄꯨꯋꯥꯔꯤꯗ ꯂꯩꯍꯧꯕꯒ ꯂꯣꯏꯅꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯇ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯗꯒꯤ ꯃꯇꯤꯛ ꯃꯔꯧꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕꯗꯨ ꯎꯠꯊꯣꯛꯂꯦ ꯍꯥꯏꯔꯤ꯫
Blood donation camp thokhre. Ngarang nupi lan thorong ko mari lenana Indian Red Cross Society Impal East District Branch sama di Department of Vocational Studies and School Development Manipur University ka kusam duna Babina Blood Center Sajiwada Voluntary Blood Donation Camp ama thokhre hari. Haidaba camp asida nupi Dr. Tara yauna punna Dr. Kunga taretna puksel sauna igi awat pa laidiba state asugi amadi igi mathok taba anaba singi khallaga blood donate thokhre hari. Ana Langi Hirusik Ikai Kumna Krahari 1965 ki Chinese aggression da Ngarangi Nomit Asida Hybrid December Tarani Thoida North Sikkim da Laikidaba Assam Rifles ki officer ama Masung Parston Taruki Mapam da Ikai Kumna Bo Utpagi Thoram ama Ngarang Sandil District ki Khongjai Subdivision ki Manuk Sana Laiba Zaupida Pangthokrehana Headquarters IGR South ki PRO ki Serol Amana Hairi Laikidraba Singh Adudi Lieutenant MD Unyal Rifleman Raghubir Singh Rifleman Balbir Singh, Rifleman Bhim Singh, Rifleman Lansan Singh, Lance Naik Tikaram amasung Rifleman Dhana Singh ni hari 1965 ki December tarani thoi da Ladakh amasung Sikkim sector da China gi hostility lerakpada gi North Sikkim gi som the sector da taratare suba Assam Rifles ki petrol party ama deploy tauke Lieutenant MD Unyal na dusungba punna mi tarana saba petrol party adda yekna bana ikhang khangaudana akanomong do nomai kapsilake nomai kapna bada Lieutenant MD Unyal Rifleman Manga Masung last night ama Laikidabani Hari Car Lok the Tasan Bada Ahum Sire Anishok Lahari Uttarakhand ki Samoli district the car ama Aruba Lok ama the Tasan Kibadagi Mioi Ahum Sikhi Bagalina Atopa Anina Sok Lahana Police na Pongdora Kray Police official amana Pongdo Pagimatungina Taudo Adu Ngarang Numidangwaram Samoli district ki Mopata Kun Manak the Tokibane Mahana Haike car adu Aruba Lok ama the Tasan Baduda Mioi Ahum Kudat the Sea Bagalina Atopa Anina Soke Laikidrabasing Adugi Manungda Nupi Ani Yauri Haina Pongdo Paduna Mahana Haike Asok Pasingadu Hospital ama the Pukat Krahari Veteran Congress Lusingba Masung Hanagi Union Minister Sibras Patel Laikidre Sahi Maudra Sukrehari Senior Congress Lusingba Masung Hanagi Union Minister Sibras Patel Ngarang Ayuk Mahaki hometown Odiba Maharashtra gi Laturda Laikidre Sahi Maudra Sukraba Patel Matam Khara Naram Laba Matung Mahaki Yum Devgarda Laikidabani Amadi Mahaki Aroiba Matau Mongam Thoram Ngasi Pang Thok Laba Yai Haina Mahaki Imong Manung na Phongdorakle Laikidraba Patel gi Masanapa Silas Patel Mamau Nupi Arsana Masung Masunupi Ani Lehauri Arsana BJP ki ticket ta Mamang Sahida Pangthokiba state sigi assembly Mikhal Thengnabada Congress ki Amit Desmukh ki makutta Maichi Haukibani Haidi Lambi da Khongnang Pambi ama tek tharakpada nupi gari macha thauba amada tasinkhre haidi thoidokpadi sohaudre haidi ngasi Kolkata da Messi lakpada Messi ki fans singna harau tayamna okre haidi Loina na khoi sauna raba Messi ki fans singna Messi sat khraba matung Messi uhaude haidana Kolkata ge stadium thugai ba haukre haidi Rwanda na saugatpa M23 rebels singi attack na South Kivu da hojak phawda misam chamri hena hat khre haidi Africa ki laiba ama oiriba Congo ki nongpok thangba sarukta laiba South Kivu province da yumlonaba laiba Rwanda na saugatpa M23 rebels singna satharakiba attack singda yamdrabada misam chamri hena hojak phawda hat khre haina regional official singi maikaidagi phongdoraklei South Kivu ki konung oiriba Ubirada hojik phawba Rwanda ki special forcing aduda angang nupi amasung sahi nauriba kya ama hat kibane hojik phawba misam samri ga tarahumdoi hena sikre haina South Kivu lenga ki wangang loina ngarang athengba thadorokpa cherol amana phongdorakle ningsingba yabadi haukiba chayolda USA na blocker oiraga Washington da Donald Trump ki mamangda Rwanda amasung Congo ki president anina peace agreement khuyek pinakibani adubu agreement adu laina misam hatpa ki thaba ase lepa aduda mateng pangbo lepa ki matang yauri amaromda rebels sing aduna peace agreement inaba aduda makhoi ki saruk yaudrabada tongana Congo lega thawari sanagadawribani haide